Ebola virus paktaknana sandorakpana oiramgani chingnaba case singna maram oiraga Democratic Republic of Congo da Meeoi 138 Leikhidre chingnaba case chamanga ga 16 rom leire haina Health Minister Roger Kambana phongdorakli laina asina sokhalaba mafam singdagi halakpada Kinsasada pangthokpa paugi mifam amada mahangna wafam asi phongdokhibani mahangna hai Leikhidre Meeoi sing asi laina asina maram oiraga Leikhidabara haibadugi matangda thijin humjinbagi thabak akanba mongda chathari laina asi Ebola virus ki Bundibugyo strain na thokhanbani strain asi Jairi strain nadi sathiba heli hairi Congo gi Health Authority na phongdorakpagi matungina May 15 da leibak asigi Eastern Province ta leiba Ituri da Ebola paktaknana sandorakle hairi laina asi kumjali singamaga chamapan humbutara taruktagi hauzik faubada handaki asina 18 suba oina paktaknana sandorakpani North Kivu Province ta su laina asigi positive case kaya thengnare hairi ningsingba yabadi haukiba nomaijing numita World Health Organization na Ebola virus paktaknana sandorakpadagi International Health Emergency lauthokiba leikrabani amadi akhang ahai singna India gi oina su checkson thawrang lokhatpagi tangai fadaba leire haina phongdoknarakibani Bharatiya Janata Party